Arambai Tenggol gi Fighting Commander Asem Kanan condition Amatta Yaodana Thadoraktrabadi, maduda thorakpa Apha-Phatta Pumnamak Governor in Council na Pugadabani haina Peace and Integrity Committee Kyamgei gi Convenor Ch Meghachandra na phongdorakli. Wafam asi Security Force na ngarang numidang Asem Kanan phakibagi thawong adu yaningdaba phongdoktuna ngasi Kyamgei da leiba lai machagi laibungda pangthokpa pawgi mifam amada phongdokhibani. All Kyamgei nupi chawkhat thawrang lupki members sing yauna pangthokiba pawgi mifam aduda Meghachandra na hai Arambai Tenggol gi mathakta case kaya panduna phap unbagi thabak chatharakba asi yaba ngamloi Arambai Tenggol na khutlai paikhiba adu Manipur kannabani pumnamak sing asi oidunashu logi wangmada paiba khutlai sing pikhatlakadabani haina Manipur gi governor na appeal tawrakhiba adugi matung inna Arambai Tenggol na paiba khutlai sing pikhatkibani Governor gi appeal adu kuki khulai paiba singnadi thawoikhide makhoi gi mathaktasu ngasi phawba action amada lokhatana lakli maram aduna phajinkiba Asem Kanan condition Amatta Yaodana Athubada Thadoraktrabadi madu natrabadi maduda thorakpa Apha-Phatta Pumnamak Governor in Council na Pugadabani amaromda ngarang gi thodok aduda Security Force na pawmi phukhiba adu akan mongda condemn tawi loinana gwaltabi gi thodok thijinnabagi damak semkiba inquiry committee gi report athubada puthokadabani hojik thokliba irang asi internet service thingjinbana waroshin purakpa ngamloi hainasu Meghachandra na makhataki kanan amasung magi tim je ma phabi de mo manga do yam thuna tik ta gaiden hado piu condition without condition da adung ba haijan bi khuchem gi admaina CBI gi panjam bira kanu aduga narang akhoi pawmi ni khang khang na pawmi sing da international law na bokta lan tor bokta pawmi ni tharagadi soktra pandra bo sing do hajan samana to bi bese masi baza phani jajaning de masi asu irang lakani athu matam da hari bi sing do pawmi phubu de yakpa combine forcing kawga thien ki thokdokta ngarang undangi madu matik chabadan di pigadabani adu miyang phuna pigadabani aduga tang koma to de noi thokiba order mitra ngari thagibodo adu hele madu chapchaba pakhum pigadabani madu white paper puto adagi nahagi sanhalaga kuki singi kuki militant singa aboi asare banga torogo sanhali bakam ku jingdo madu duma noi asare banga chenba yaroi madu yam thuna puto aduga hoji Manipur da thoi irang sing se si karara to honbono khangaba atani masigi je hoji sorana to pirakpa magi report mayam jo ama jenga kanda su kuki su sing je kuki da lariba militant sing je su to ba yaroi aba pamjima ko saiting tamjari Amaromda Paugi Mifam Aduda Saruk Yakhibi All Kyamgei Nupi Chawkhat Thawrang Lupki President M Sobitana Phongdokhibada Arambai Tenggol gi Tenggoloi Asem Kanan phakhiba aduna mama oibising aduki matik pendaba haibadu oire center na Manipur da yengliba mireng asi yaba ngamloi kuki khulai paiba singna chatharapa attack na usinnadaba aduga maitai da onshinbagi thawong asidi yaningde maram aduna CBI gi case leiba leitaba thidana athubada kanan thadokadabani haina mahangna makhatana phongdokhi case fana lege layu layoi to phariba angang je khudakta thadokpiro hojik leiriba angang singje karaida thammiba noi ju khangde hojik CBI gi case senaba adu senare senade haibagi pot thamdabida ang phagiba angang jindo condition Amatta Yaodana mama oibi ekoi gi khutta sinabi haibaje ngasi all Kyamgei nupi chawkhat thawrang luki president ama oina ekoina maira paibi kuding mangna Manipur da leiriba mama oibi kuding mangna masap kaningdaba mi amata leite Arambai ni hairagadi CS punamak su tumina leibi gano Arambai na lauriba thawdang ngasi bawda Arambai na maral ama bharama leire ma hairaju Arambai gini haibada mama oibi mayam ama su lei CS punamak su isa singi thawdang nomina si haiduna ngasi media gi thongda aina mamal yamda CS gi thawna jing do utpi haiduna ngasi phigau sa la ya jaduna isa gi thawai kanna bagi da ina media gi mafam da ngasi thamjari